ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩꯗꯒꯤ ꯃꯆꯦꯠ ꯑꯃ ꯂꯧꯗꯨꯅ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯃꯪꯂꯛꯈꯤꯕ ꯃꯪꯂꯥꯟꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯔꯩꯕꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝ ꯑꯦꯂꯤꯌꯥꯁ ꯏꯕꯣꯝꯆꯥ ꯃꯩꯇꯩꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯊꯧꯔꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯄ꯭ꯔꯦꯝ ꯑꯦꯂꯤꯌꯥꯁ ꯏꯕꯣꯝꯆꯥ ꯁꯤꯅꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯅꯣꯔꯦꯟ ꯃꯩꯇꯩꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯊꯧꯕ ꯄ꯭ꯔꯦꯝ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯁꯤꯅꯥꯝꯗꯒꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯩꯈꯥꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯐꯤꯔꯣꯏ ꯅꯨꯃꯤꯠꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯆꯥ ꯀꯌꯥꯅ ꯃꯤꯠꯀꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯃꯤꯇꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ꯫ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡꯗ IVR ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯇ MLA ꯁꯦꯈ ꯅꯨꯔꯨꯜ ꯍꯁꯟꯕꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯀꯧꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯗ ꯂꯩꯇꯕ ꯀꯝꯃꯤꯇꯤ ꯑꯁꯤꯅ MLA ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯀꯝꯃꯤꯇꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯈꯤꯕꯅꯣ, ꯀꯅꯥꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯎ ꯍꯥꯏꯅ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯇꯣꯞ ꯗꯨꯁ꯭ꯔꯥꯒꯤ ꯄꯟꯆꯥꯌꯠ ꯘꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯇꯦꯟꯁꯨꯕꯝ ꯑꯁꯥꯂꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯝꯕꯤ ꯁꯦꯝꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯊꯥ ꯑꯁꯤꯒꯤ 12ꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀ꯭ꯂꯕ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯍꯨꯠꯁꯤꯡꯅ MLAꯕꯨ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯀꯧꯕ ꯀꯝꯃꯤꯇꯤ ꯑꯁꯤꯅ MLA ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯑꯁꯤ ꯀ꯭ꯂꯕꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯂꯧꯖꯈꯤꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤꯕ ꯀꯝꯃꯤꯇꯤ ꯑꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯗ ꯂꯩꯇꯕꯇ ꯅꯠꯇꯅ ꯀꯅꯥ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯀꯝꯃꯤꯇꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯝꯃꯤꯇꯤ ꯑꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯦꯌꯔꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯃꯁꯥꯃꯛꯅ ꯂꯨꯆꯤꯡꯂꯒ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯦꯗꯤꯌꯥꯗ MLA ꯕꯣꯏꯀꯣꯠ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤꯕ ꯀꯝꯃꯤꯇꯤ ꯑꯗꯨꯒꯤ ꯀꯟꯚꯦꯅꯔꯅꯤ ꯍꯥꯏꯖꯕ TH ꯕꯤꯅꯣꯀꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ PRI ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯗꯦ꯫ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ PRI ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯝꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯁꯨ ꯇꯣꯉꯥꯟꯅ ꯊꯝꯗꯦ꯫ SAC ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯗꯨꯝ ꯑꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯞ ꯗꯨꯁ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯅꯤ ꯍꯥꯏꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯔꯛꯎ, ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯍꯥꯏꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯖꯤꯡꯕꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ ꯁꯛꯈꯪꯂꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯂꯝꯖꯤꯡꯕꯒꯤ ꯑꯦꯁꯦꯠ ꯑꯁꯤ ꯌꯦꯟꯅꯕ ꯌꯥꯔꯣꯏ꯫ ꯕꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯍꯥꯟꯅꯗꯒꯤ ꯀꯦꯁ ꯂꯩꯔꯕꯅꯤꯅ ꯑꯅꯧꯕ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯥꯛꯄꯗ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔꯁ ꯒ꯭ꯔꯨꯞ AMLIGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯝꯖꯤꯡꯕ ꯏꯟꯚꯦꯁꯇꯔꯁ ꯒ꯭ꯔꯨꯞꯀꯤ ꯊꯧꯕꯨꯔꯣꯏ ꯑꯕꯤꯔ ꯂꯩꯃꯄꯣꯛꯄꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯕꯁ ꯑꯦꯛ 2019 ꯑꯁꯤ ꯆꯠꯅꯍꯟꯗꯨꯅ ꯅꯝꯊꯥꯛ ꯇꯧꯔꯦ ꯈꯪꯂꯕ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁ ꯒ꯭ꯔꯨꯞꯀꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ BOD ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯕꯁ ꯑꯦꯛ 2019ꯒꯤ ꯃꯈꯥꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯃꯁꯨꯡ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯈꯤꯕ ꯌꯥꯝꯂꯕ ꯂꯨꯄꯥ ꯀꯔꯣꯔ 700ꯀꯤ ꯁꯦꯟꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯅꯕ ꯋꯥꯀꯠꯆꯦ ꯂꯝꯖꯤꯡꯕꯒꯤ ꯏꯟꯚꯦꯁꯇꯔꯁ ꯑꯃꯗꯤ ꯗꯤꯄꯣꯖꯤꯇꯔꯁ 3,000 ꯍꯦꯟꯕꯅ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ 2023 ꯃꯥꯔꯆ 20ꯗ ꯀꯃꯤꯁꯅꯔꯅ ꯑꯦꯇꯦꯆ ꯇꯧꯈ꯭ꯔꯕ 15 ꯑꯦꯁꯦꯠꯁ ꯌꯥꯎꯅ ꯑꯍꯦꯟꯕ ꯑꯦꯁꯦꯠꯁ 5 ꯍꯥꯞꯆꯤꯟꯂꯒ 20 ꯑꯦꯁꯦꯠꯁ ꯈꯛꯇꯪ ꯑꯦꯇꯦꯆ ꯇꯧꯈꯤꯕꯅꯤ꯫ AMLIGꯒꯤ ꯃꯦꯝꯕꯔ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯑꯍꯦꯟꯕ ꯑꯦꯁꯦꯠꯁ 5 ꯁꯤꯖ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯀꯃꯤꯁꯅꯔꯗ ꯁꯤꯟꯅꯕꯤꯗꯨꯅ ꯀꯃꯤꯁꯅꯔꯅ ꯕꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯆꯝꯖꯔꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯀꯃꯤꯁꯅꯔꯗ ꯋꯥꯀꯠꯆꯦ ꯄꯤꯁꯤꯜꯍꯧꯗꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯅꯧꯅ ꯋꯥꯀꯠꯆꯦ ꯄꯤꯁꯟꯕꯤꯌꯨ꯫ ꯕꯁ ꯑꯦꯛ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ AMLIG ꯊꯧꯕꯨꯔꯣꯏꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯈꯤ꯫
Kakching Laurel Mayai Lambi Committee na Longmi Singi Chathok Chasinda Hena Khudong Chanaba Hauzik Nauna Semliba Lambi gi Fivam Amadi Kakching gi Mayai Chabukta Lejarabasu Wabagai Kendra gi Manung Chana Leiriba Kakching Khunyai Lekai gi Maning Mandop gi Fivam Kakching Kendra gi MLA M Rameshwarna Koina Chatuna Yengsin Khibaga Loinana Mahaki Maikaidagi Angamba Tengbang Khutsina Khibaga Loinana Lambi Sembada Mathau Taba Machinery Sing Tengbang Pigani Haina Committee gi Maikaida Thazaba Piramle Hairi Yengsin Khongchada Mari Lenana M Rameshwarna Fongdokhibada Hauzik Semgat Sagatliba Miyamgi Khudongchanaba Tawriba Development gi Thabak Asina Committee na Achoba Thodang Loduna Praja Singdagi Mateng Loduna Tawbane Masida Mahaki Maikaidagi su Angamba Mateng Khara Pangnaba Ngasigi Khongchat asi Chatpane Mahakna Kendra Sigi Mihut ama Oina Yamna Sauthokcharibasi Development gi Thabak Ayamba Praja Singna Masa Achoba Thodang Lojaduna Leijaba Angamba Khaigatnaduna Development Tawba Sini Hiramasida Makhatana Miyamgi Mihut Oidiba Committee Singa Tana Tinaraga Development gi Thabak Tawminarabadi Kendra asi Manipur gi Khwaidagi Thuna Chaukhatpa Kendra ama Soidana Oigani Makhatana su Development gi Thabak Khudingmakta Praja Singa Punna Khutsamnaduna Chatminasi Hainasu Miyamda Appeal Tawki Civilization de hana advance over Indian civilization jigi lengbam da tonga ganda akhoina hana uramdaba pon mayam urakpa akhoi bu ubiramdaba akhoina tawribasi ubiramdaba mayam ubirakpa Pitribina Masi Hinduism gisu Kanagumba Kuki Yama Live Kiraba Isai Su Laigidraba I get the Maktan and a Karamta later Badudi Sugumba whole home set Kaka one. I was Sada be a Madonna Western country the Togo. Itang Halaman see Sahia Magadi Masas in the Halaman section Mira Kundo Padu Western countries in the Yantawi Adubukogi India da adu tholo hendona Manipur da di masigi pose laite lahen ninda badune na phogderisi Haukiba Tang Tara Maridagi Hauduna Bharat Sinba Thungna Pangthokliba National Fire Service Week ki Manung Channa Ngarang Humni Chanba Numita Atopa District ki Tongan School da Pangthoknabagum Kakching District ki Hoinasu Kakching Higher Secondary School da Mahiroi Humputara Nithoina Saruk Yaduna Essay Changdamnaba ama Pangthokre Sangdamnaba duka Mari Lainana Kakching Fire Service Substation gi Station Officer K.A. Surchandrana Fungdoklakpada State asigi Tongan ba Center Manga da Pangthoknabagum Kakching District ki su Kakching Higher Secondary da Pangthokpani Sangdamnaba sida District asidagi Mahiroi Humputara Nithoina Saruk Yari Sangdamnaba sigi thimna Unite to Ignite a Fire Safe India Haibani Sangdamnaba sida makok mathang takraba singda mathang shitna lupa lishing kuntra lupa lishing kun manga amadi lishing kun oigani Hauzik pangthokliba thauramasi aikoina maihau langpoktagi section tharang launabagi pandamni maihau langpok haibasi tambangamdaba yamna khudong thiningai oiba thodokni aikoina maihau langpok thoklabadi matam chana anakpa fire station da matam chana pau PC hainasu miyamda appeal tawrakle Asia competition ama pangthoi Asia competition ji magi team di Unite to Ignite a Safe Fire India Highway team sida ka competition ji pangthok sabani masina first prize da lising kuntra second prize da lising kun manga aduga third lising kun prize tamjari asi Kakching center sida total me 71 candidate students na participate tawga ji Asia competition ji ingnichina sathajari Like-minded group LMG Manipur na awa ana taraba imung kayata leptana mateng panglakpagi saruk ama oina hianglam kendra gi manung chanba lamjau mayai lekai da lebi kaisam ibemcha chahi humpu mapuroiba nandogi imungda lupa lishing mari ga loinana nongmada changdraba yadraba cheng yauna lupa lishing taruka chamnga rongi chana thaknaba potlamsing mateng pangkhre Kaisami Bemchagi Mapuroiba Laikidre, Aduga, Machanupana, Wakal Mimanadana Hingli, Mahaki Loinabisu Sareb Kangdong Fadriba, Machanupa Ani Hundoklam Laga, Yumnak Sagay Onkre, Imunga Simabong na Labukta Peruk Heklaga, Taroy Kunlaga, Chakungi May Mutanaba Hotnar Jarabasu, Masing Kangda Nachara Hende Habagi Pau Pirak Padagi, LMG Manipurgi members Singna Kudakta Mateng Pangkibani, Imunga Sina Lairiba Yungi Thong Pauba, Panbangam Dadana Kanduna Lairi.
Tengbang khongchat aduga mari leinana LMG Manipur gi secretary Ojit Sorok haibamna phongdokhibada center lengak na lairaba singi imungda miyoi amada tha amagi cheng kg 5 piba asina chaba thakpa okadaba nate mi amana tha amagi chara humpuda cheng kg 19 darkar oi kham thengna waba imung kayadadi chara masing khangdana henba yauribani maram asina laikai da mabuk thanna chaba thakpa phangdraba imung kayada minungsiga loinana mateng pangminasi Miyoiba aikoina khunai lingduna hingbane upai leijadraba kayada tengbangduna hingminasi loinana tengbang bayaudana awaba kokpa ngamloi ngarangi tengbang khongchat aduda group asigi thoburoi amadi member kayasu saruk yaki Mahusagi khalda akaiba kaya piriba single use plastic sizinaba toknaba amasung thingnanaba aikoi khudingmangna warep lauminabagi matam oire haina Kha Manipur College Kakchinggi principal Dr. O Rudra Babuna phongdokre Department of Environment and Climate Change Porompat Infal East ki Green Education Program gi makhada Manipur state asidagi single use plastic mapungfana thingnanaba changshilakliba plastic zone free campaign gi saruka moina Kha Manipur College ki Environmental Science Unit Eco Club amasung NCC unit na sinduna chathakiba khongchat ama lamtharaduna Dr. O Rudra Babuna mahaki wafam asi phongdokhibani Dr. O Rudra Babuna makha taraduna hai single use plastic asina aikoi gi mahusagi khalda asuki matik akaiba piri haibasi aikoi khudingmakna khangminnaba paujel puba khongchat asi chatpani aikoina aikoi gi tungi mirol gi damak khallaga single use plastic na manghalliba kaya asigi mipung khudingmak khangminnanaba amasung masi sizin nadana bagi warep asi punna lawminnabagi tangai fadaba kayagi paujel asi sandokminasi aikoi gi environment asibu kannaba punna hotnaminasi hainasu phongdokhi Kha Manipur College Kakchinggi mahiroi amadi oza singna saruk yaduna college asidagi Kakching Kaithel fauba ngarang chatkiba khongchat aduda reuse reduce refuse plastic free feature our collective duty say no to use single plastic yes to greener future refuse to plastic respect the earth haibana chingba play card singsu pai khibaga loinana miyam dasu chejai oina yentokhi lambiga aikoina leibiriba chatpiriba lambi thengnajaba mioi khudingmaku plastic free zone oihanbagi mathau taba amadung masigi importance atu punna khaminabaga loinana tungi mirol gidamakta apaba Pitribi ama sangwatpada aikoi college saruk yajari haibasi aihagna miyamni unda thamjage loina na aikoi punna changjinminadana masi ngasimak thengnariba plastic sina oilakpa phattaba amot akai amadi hawa nungsitta ahongba piriba ase khradang oirabasu handahanabgi maikeiga government local ariba khongthang support tokjaba oina aikoina ngasigi khongchat chachabani Dr. Ambedkar Center of Excellence, Manipur University na sinduna Dr. B.R. Ambedkar gi chamaga kuntra manga rak supa birth anniversary ki thoram ngasi Manipur University ki lecture hall 1 gi DAC da pangthokre Tharamaduda Manipur University ki Vice Chancellor Professor Naurem Lokendra Manipur University ki Director IQAC Professor A. Rajmani Manipur University Department of Law ki Assistant Professor Dr. Sapam Dilip Kumar amadi Manipur University Dr. Ambedkar Center of Excellence DAC gi Program Coordinator Dr. S. Santikumar na athoiba mitunglen oina saruk yaki Tharamaduga mari lenana Manipur University ki Vice Chancellor Professor N. Lokendra na phongdorakpada India hairiba leibak ase kanglup kayana punsilaga sembani amadi yamna sustainable democratic country amasuni masida social conflict political conflict economic conflict kaya sing ase laksin naba significant ideas kaya su changi amadi India asi illegal system gi oina yamna maru oiba lambi da lakle loinana articles amadi constitution kaya marang kaina leibana maram oiraga India asi democracy country ama oibada mai pakpa oire hainasu phongdokhi Union Public Service Commission's examinations for appointment in various departments in the country. In the last 2 years, this center has been growing by leaps and bounds, and as all of you must be knowing, now Dr. Ambedkar Center does not only look after the aspiration of the scheduled caste,
Tripurada khundariba Maitai Singda Maitai Mek Tambinaba Miyoi Tarukna Saba Team Ama Ngarang Lok Sabagi MP Ningthau Sana Jauba Lesembana Sana Konungdagi flag off Tauduna Lamthakre Maitai Irol Iyek Loina Silol Apunba Lob Milalna Senduna Pangtok Liba Khongchat Aduda Lob Asigi President Khaidem Ingocha Maitai Amadi Working President Sadokpam Tomba Mangang Ukalgi President Mutum Maniton Maitai Milalgi General Secretary Langoljam Nongmailembi Laima Vice President Waikom Gojen Maitai Amadi Assistant Finance Secretary Sinam Kundicha Hariba Miyoi Taruk Asina Tripurada Choina Tariba Maitai Singda Maitai Me Karamna Pagani Amadi Karamna Igani Haibadu Chayol Anirom Mafam Aduda Laiduna Takpi Tambigadoriba Khongchat Adu Lamthau Kiba Thauram Aduga Mari Lainana Rajya Sabagi MP Ningthau Sana Jauba Lesembana Haikibada Manipur Asi Apikpa Lamdam Ama Oijarabasu Isagi Irol Iyek Leijaba Furup Amani Haina Ngasi Aikoina Chauthokchana Hingliba Asigumna Choina Takraba Maitai Singnasu Makoi Makoina Lairuriba Mafam Sing Aduda Aikoigumna Chauthokchana Leijaba Ngamnaba Amadi Mayek Asibu Hena Pauthok Chauthoknabagi Pandam Amaga Loinana Changsiliba Khongthang Amani Haiki Amadi Paumi Singi Wahangi Paukumda Centerna Santi Hanjilaknaba Santi gi Wari Saba Horaklaba Matam Asida Kaihannaba Mawongda Furup Amagi Thamoi Sokpa Yaba Mapa Mapu Haktaktagi Latlaktuna Laklaba Shenglaba Laifam Singda Changba Yaroi Haina Thinglakpa Thawong Huktabagi Thawongni Centerna Sumasida Mana Tawba Yaba Thabak Thintadringaida Tawhaningi Loinana Kuki gi Maraktagisu Larik Laisu Haiba Santi Pamba Lairiba Singna Asigumba Mathong Huktaba Thawong Asi Lakshin Bachangi Makatana Sigumba Pamdaba Tawdok Sing Leptana Chatharaklabadi Manipurgi Miyamga Karamba Firep Lawgani Haiba Khanaragani Haiki Amaromda Khongchat aduga mari leinana Milalgi President Khaidem Ingocha Maitaina Paumi Singda Fongdorakpada Milalna Lisang Sidna Maitai Mayekpu Malemgi Thakta Pukhatnaba Aikhoigi Irol Iyekpu Hena Chaukhatnaba Changsilakpa Khongjang Amagi Saruk Ama Oina Tripuragi Tongan Tonganna Choina Tariba Maitai Singda Maitai Mayek Ningthina Khanghanaba Pandamda Maitai Mayek Tambibagi Khongthang Asi Laukhatpani Ipa Ipu Singna Mamangaidagi Karigumba Ama Iduna Thanambada Maitai Mayekna Iduna Thambiramba Asi Bengali Mayekna Mahut Sinkhiduna Matam Khara Maitai Mayek Asi Miyamna Khangnadana Laiki Adumoinamak Lamdam Asigi Miyamna Akanba Iho Hoduna Aikhoigi Irol Iyek Asi Lamdam Asida Chatna Hanaba Honarakpadagi Ngasidi School College Singda Mayek Asi Larik Oina Tamba Hore Hainasu Fongdoki Akogi Mitai Mayek Asi Tangai Padana Masayida Akogi Ahal Lamanjingna Thambiram Matanda Mitai Mayek Oina Daigna Sukaya Ama Ahal Lamanjingna Akogi Mamangagi Matandagi Thambirammi Hairiba Mitai Mayek Ira Thambirammi Basi Bengali Mayek 2017-20 Dagiti Akogi Bengali Mayek Oina Loinamak Manipurgi Mafum Kulimita Pamibu Matamda Namdana Chanahangi Badagi Mitai Mayek Manki Bani Hairiba Manki Bazina Maram Morgan City Manipur Kangliba Asida Lariba Akogi Mitai Purok Akogi Yelomi Oil Akogi Messenger Akogi Horupam Akogi Itihas Asi Loinamak Mangan Biguna Maram Oilga City Akogi Messenger Lingin Manadaba Awaba Pibam Mada Lariba Se Scientific Rearing of Pig Haiba Training Program Ama United Committee Manipur UCM Awang Sekmai Unit na District Veterinary Office Imphal West ka kutsamnaduna Awang Sekmai da Advanced Women's Society Awang Sekmai Kaujenglei Magi Multipurpose Hall da pangthokre Training Program ase hogdopagi thoramda Dr. Savitri Maibam Deputy Director District Veterinary Officer Imphal West na Chief Guest YK Dhiren President UCM na President aduga Ayangbam Suresh Chairman UCM Sekmai Unit na Guest of Honor Oike Chief Guest ki warolda Dr. Savitri Maibam Deputy Director District Veterinary Officer Imphal West na haikibada asigumba training awareness program sing asina farmer sing maruaina pig loiriba singda kanaba pibani department ga farmer singa field da haktheng nana unaduna technical expert sing dagi matam gi tangai fadaba sasan pig yen loibagi niyom sing laina laichat ki matangda hangningba tananingba sing hangbiyo amadi kanaba lobiyo matam gi department na paikhatliba program singda miyamna saruk yabiyo department gi maikai dagi tawfam thokpa sing thabakta onthoknaba honagani haiki President ki warolda YK Dhiren
President UCMna haikibada leibak miyamgi achauba thodang lominariba aikhoigi thaumisingna aikhoigi senmitlon fagatnaba mari leinaba department singa khutsamnaduna tongan sinfam singda pothok puthokliba farmer singi matam matamgi tangai fadaba training scientific method sing adu yamna mathau tai asigumba miyamna thengnariba khudongchadaba amadi khunai asigi senmitlon fagatnaba honabada karam mawongda aikoina mateng pangba yagadage haiba thausil adugi manung channa asigumba training program asi pangthokpani ngasi district veterinary department Imphal West na sinduna awang sekmai gi maikai gi pig loriba farmer singna hana loriba mawongdudagi hena scientific oiba mawongda pig loibiduna hena income generate tawduna lamdam masigi senmitlon fagatpada achauba thodang loba ngamba oirasanu Manipur gi pothok puthokliba miyamna amadi mari leinaba department singna punna khutsamnaduna thodang hena lominaduna lamdam asi chinjakta mipan tangdaba lamdam ama oiminarasi training program asida Dr. Chirom Anita veterinary officer and Dr. Dilraj Mayanglambam veterinary officer anina technical expert oiduna farmer Nifu Romna saruk yake healthy condition dagi kitang thaidoraga koigi ito masa nuai ko ulakpa adagi ulak tasalakpa adagi masa salalakpa adagi karigum kanduna magi manada adagi magi mathada adaga fagumongda hana loibiri bedudagi hena scientific gumongda loibira kanda hena product leina hena income generation to ngamnaba honabada ngasi training program sina hena tangdor su mateng pangati ngasi koina sinjeri bisigi Anti-rabies vaccination program ama ngasi mayang Imphal contract leiba Mikhya club ta pangthokre KUCMA mayang Imphal amadi Directorate of Veterinary and Animal Husbandry Government of Manipur ka khutsamnaraga pangthokkiba vaccination program aduda mayang Imphal apunbagi oina hui amadi hongdong chani romda vaccine kapthoke ngasi pangthokkiba vaccination program adugi maru oiba pandamde mayang Imphal gi area da anti-rabies laichat sandoktanaba haiba pandamda hui amadi hongdong sing vaccine kapthokkibani hairi